ꯃꯤꯠꯈꯨꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯁꯤ ꯅꯄꯨꯁꯦ ꯊꯥꯡꯒꯠꯂꯛꯑꯣ ꯖꯣꯅꯤꯒ ꯍꯦꯟꯔꯤꯒꯅ ꯃꯄꯨꯗꯨ ꯊꯥꯡꯒꯠꯂꯒ ꯄꯨꯔꯛꯏ ꯇꯟꯖꯥꯗꯨꯗ ꯖꯦꯝꯁ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯖꯣꯅꯤ ꯄꯥꯈꯠꯅ ꯃꯃꯥ ꯅꯤꯄꯥ ꯂꯩꯔꯦ ꯑꯅꯤꯗꯨ ꯂꯥꯎꯔꯒ ꯀꯞꯄꯤ ꯃꯤꯠꯈꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ ꯅꯪ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯂꯣ ꯀꯩꯗꯧꯕꯒꯦ ꯖꯦꯝꯁꯇꯨ ꯃꯃꯥꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯔꯒ ꯃꯁꯥꯗ ꯊꯋꯥꯏ ꯆꯪꯕꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯃꯨꯛ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯊꯃꯣꯏ ꯃꯄꯥ ꯌꯧꯗꯨꯅ ꯃꯁꯥꯗꯨ ꯆꯩꯅꯥ ꯑꯃ ꯄꯤꯔꯒ ꯂꯩꯕ ꯉꯝꯂꯝꯗꯦ ꯑꯉꯥꯎꯕꯒꯨꯝ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯥꯠꯀꯅꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯤꯠꯈꯨꯅ ꯅꯠꯇꯦ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯄꯨꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ ꯃꯥꯡꯒꯣꯜꯁꯤꯗ ꯊꯝꯃꯣ ꯑꯅꯤꯗꯨꯁꯨ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯃꯃꯥ ꯐꯤꯕꯝ ꯑꯃ ꯇꯧꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯃꯤꯠꯈꯨꯅ ꯑꯩ ꯐꯤ ꯑꯃ ꯄꯨꯔꯛꯀꯦ ꯅꯄꯨꯁꯦ ꯃꯄꯥꯟꯗ ꯊꯝꯁꯦ ꯄꯥꯕꯒꯤ ꯐꯤꯔꯦꯟ ꯐꯤ ꯑꯃꯨꯕ ꯑꯃ ꯂꯩ ꯃꯗꯨ ꯂꯥꯏꯀꯤꯅ ꯁꯣꯛꯄ ꯉꯝꯃꯣꯏ ꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯃꯥꯡꯒꯣꯟꯗꯨꯗ ꯇꯣꯝꯕꯤꯕꯨ ꯊꯝꯃꯒ ꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯍꯦꯟꯔꯤꯒ ꯖꯦꯝꯁꯀ ꯑꯅꯤꯗꯨ ꯍꯣꯠꯇꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯤꯠꯈꯨꯅ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯖꯣꯅꯤꯅ ꯃꯩ ꯊꯥꯜꯂꯣ ꯃꯃꯥ ꯃꯤꯠꯈꯨꯁꯨ ꯍꯥꯊꯨ ꯇꯧꯔꯒ ꯃꯩꯗꯨ ꯆꯨꯈꯠꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯔꯥ ꯈꯪꯗꯦ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝ ꯉꯥꯛꯇꯅꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯍꯦꯟꯔꯤꯒ ꯖꯣꯅꯤꯒ ꯑꯅꯤꯗꯨ ꯀꯟꯅ ꯀꯣꯟꯁꯤꯟꯅꯩ ꯃꯤꯠꯈꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯦꯟꯔꯤꯅ ꯃꯃꯥ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯃꯤꯠꯈꯨꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯊꯣꯡꯗꯨ ꯇꯞꯅ ꯊꯤꯜꯂꯛꯄꯗꯒꯤ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯗꯣꯡ ꯊꯤꯟꯕꯗ ꯅꯠꯇꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨ ꯀꯤꯕꯅ ꯅꯤꯛꯂꯦ ꯖꯣꯅꯤ ꯀꯞꯂꯒ ꯃꯃꯥ ꯑꯩꯈꯣꯏ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯕ ꯇꯥꯔꯦ ꯍꯦꯟꯔꯤꯅ ꯃꯃꯥ ꯑꯁ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯃꯇꯧꯗꯨꯗ ꯃꯤꯠꯈꯨ ꯃꯈꯣꯏ ꯑꯅꯤ ꯀꯤꯗꯅꯕ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯀꯅꯥꯅꯣ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟ ꯇꯠꯇꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏꯗ ꯑꯣꯠꯄ ꯄꯦꯟꯗ꯭ꯔꯤꯕꯔꯣ ꯍꯥ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯕꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯁꯣꯔ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯦꯅꯥ ꯇꯥꯅ ꯍꯣꯠꯂꯛꯏ ꯃꯤꯠꯈꯨ ꯇꯞꯅ ꯏꯕꯨꯡꯉꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯣꯡꯉꯥꯟꯒꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯦꯟꯔꯤꯅ ꯃꯃꯥ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯦ ꯃꯤꯠꯈꯨꯅ ꯑꯣ ꯐꯔꯦ ꯄꯨꯡ ꯈꯔꯗ ꯉꯥꯏꯔꯦ ꯏꯁꯥꯁꯦ ꯅꯦꯍꯦꯛ ꯇꯥꯏ ꯀꯔꯝ ꯊꯣꯛꯑꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝ ꯃꯊꯛꯇ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯅ ꯇꯦꯛꯑꯒ ꯇꯥꯔꯛꯄꯒꯨꯝ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯇꯦꯛꯑꯒ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯊꯣꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯨꯗ ꯃꯣꯏꯗꯤ ꯁꯤꯔꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯄꯥꯈꯠꯄꯅ ꯃꯤꯍꯨꯜꯒ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯖꯣꯅꯤꯅ ꯃꯃꯥ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯊꯣꯡꯗꯨ ꯑꯃꯨꯛꯁꯨ ꯗꯣꯡ ꯊꯤꯜꯂꯛꯏ ꯁꯤꯗ ꯅꯠꯇꯅ ꯌꯨꯝꯗꯨ ꯊꯨꯗꯦꯛꯑꯒꯦ ꯊꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕ ꯂꯥꯎꯕ ꯀꯌꯥ ꯇꯧꯔꯗꯨꯅ ꯃꯊꯛꯇꯁꯨ ꯃꯤ ꯆꯦꯟꯕꯒꯤ ꯂꯥꯎꯕꯒꯤ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯁꯤꯗ ꯅꯠꯇꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯗꯨꯅ ꯇꯥꯔꯛꯂꯤ ꯃꯤꯠꯈꯨ ꯑꯃꯨꯛꯁꯨ ꯌꯥꯝ ꯀꯟꯅ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯂꯥꯎꯔꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯣ ꯂꯥꯛꯑꯣ ꯁꯤ ꯌꯧꯅ ꯑꯩꯈꯣꯏꯕꯨ ꯑꯣꯜꯂ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯑꯩꯈꯣꯏꯕꯨ ꯄꯦꯟꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯂꯥꯛꯑꯣ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯞꯅ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯑꯩꯅꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯀꯧꯔꯛꯏꯕ ꯈꯣꯟꯖꯦꯜꯗꯨ ꯑꯇꯩꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯇꯣꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯇꯥꯔꯛꯏꯕꯗꯨ ꯃꯤꯠꯈꯨ ꯉꯛꯅ ꯄꯥꯕꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯀꯤꯕ ꯐꯪꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯒꯦ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯑꯉꯛꯄ ꯐꯪꯅ ꯂꯥꯎꯔꯛꯏ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ ꯍꯥꯟꯅꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯠꯇꯕ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯨꯝ ꯊꯨꯞꯍꯠꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯑꯍꯨꯝꯗꯨ ꯀꯤꯔꯦ ꯁꯤꯗ ꯅꯠꯇꯅ ꯇꯟꯖꯥꯗꯨꯗ ꯃꯅꯤꯡ ꯊꯣꯡꯗꯁꯨ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯏꯕꯦꯝꯃ ꯑꯩꯅꯦ ꯅꯪꯒꯤ ꯄꯥꯕꯅꯦ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯄꯥꯟꯗ ꯏꯟꯊꯣꯛꯑꯒ ꯊꯝꯃꯤꯕꯅꯣ ꯃꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯔꯅꯤꯌꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯅꯣꯏ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯩꯕꯨ ꯁꯪꯉꯣ ꯋꯥꯗꯨ ꯍꯥꯏꯕ ꯅꯪꯗꯦ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜꯗꯨꯅ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯅꯝꯍꯠꯂꯒ ꯂꯥꯎꯔꯛꯂꯤ ꯊꯣꯡꯁꯦ
thong hango tanjadudha Johnny du peri peri tawraga kaibu kayuiba oi jalane nipa thaba ton phabugum ai amuk jangan da chelaga chatkidana Henry na makok tu da kok launa hatle tanja sida kaibu kayuiba kaina nang ibo makoina leiriva mapa tugi faklang nakanda amu khoro khoro kholai makoi su khangduna fuk fuk hogalami ibema thongsang to noina ibu kanam to sangdana asom na thamba yararoye koju lekam tharga mayam su talo asiba mi amabu mapanda karamna langthoga na khoina imung da karigi leiribano wadu loivu nangde machi machi khudingi laurukli khonglakli matau aduda kari tawgadavnu haiva gyan ta kitre Henry na tikatana laurai hai papisa but oigera lai oigera thangjau na kakke leiramu phangni dana ngasi sala taramwa khonjel mayam du tumin tumin laikre ngasai dagi taramwa khonjel mayam du ta khidre Johnny na tapna nipa pupudo amuk hinga abajalo mitkhuna nati ibungo thawai kayana thongsi hakna batawribu oiramgani makoina wari sanari ngai talak aduda thongnau du hangdorakpugi makol tapna tapna tarakli makoi ahumak saramba wari du chaplepi aduga Henry na thawmai lantern du pairaga thangatlaga thongnau du da yenglai thongnau du shavak faklaga James na mamitu khana yengaga chadoigi torambadu ufada masadu koktagi ton fawba tu chumkiwa khangaude Henry makutta pairamba lantern du leimaida takiwa khangaude laivakna thirivasu lantern thawmai du mutkirami Johnny ga Henry ga du khanglau laurai mai mutkre mama mai mutkre mai thalo mitkhuna mai khetu khetke haina chukhatpa hawi matam aduda nungsikki sahum ga punna kanagumba ama paisilakpagi makol taraklami adubu karimata ufadi fangde Johnny ga Henry ga kanna konsinai nipa manung changai mitku maidu chukhatnawa kanna honai adubu kemta ngamdre mana mai khetu hek chukhatfaga hektamang mutle Henry mage phone gi flashlight to fat kapi thongnau du ilau lau ga lerami makoi su khangle James manung da changakre haiwa light tu kaplaga koilei leiraga yengi adubu ude moina amada olingai noaga tungta amada chenki phat leithoga muksu yengi adusu leiramde tungdagi amu makholdu tarai asumna moina koyeng yengdingai chakumda kolik chakhaibagi khonjel kaya tarakli Henry ka Johnny ka du khangprek khangna ima mitko tomina leyu haina ingit tawi aduga makoi ahum chakum lomda tapna tapna makong thangba hawi moin hek lakpaga tungdagi nason pikna solai lao aigi nakta lao akiwa atappa khonjel aduda fat leithoga yengi adusu mi ama chenkivagum makhol tamaktai karisu uba phangde makoina mamaidu hek leithorakpa matamda chakumda grong grong tawrai mitkhuna mamang thanglaga ahumdu tapna lagli Johnny di Henry da yana dana inarakli makoina changakpu matamdadi chakumdu kochai chairaga lerami midi leiva amatu ude mataudu kiraktuna makoisu kachin koyada koyeng yengi mathaki saijindudagi soro soro tawrai Henry na tapna kina phone flashlight tu thangallaga yengi aduga nanghaude mathaktagi James khangchong chong thoraga Henry gi makutta chiklai Henry khangboy kai voi na voi tawdana kina laurai mama ai sire Johnny ai chi e Johnny na James bu chingthokfada phurit tu loina segai khre adu khaktada James tu fring chonglaga kablai aima hang chapau loina ure handakti makoi fulap changsilaga loina namlammi James lengbu fawbu ngamdre Johnny na nipa masi natai amadi charoi pambai amadi lere Henry na kamai tok sai no nipa Johnny na masi mapi maron se segairaga mai thasi adu tata fanibo si hairaga phurit kadu Johnny ka Henry kana loina segairami sida natana khongrau fo yauna segairami handakti James kaplaga thato o kaino minai tori pasa ai saura ake thato o haipat yam thuna Johnny na sia saura gi kaina nang laura ka chage khangni dana sala James na aima
ทาโตโอไงคมีลอยนัสกายกระโตเรหิงจับปัสซานุปิตจบป้าไอจะลอยน้ำมังเลยเฮนรีนาหกจิมาท่องตัวหกตัวรบนี่พอจะนั่งทอกเขาเกให้บรานัดจากนั่งซุ่มเลยเกให้บราฮะโจนี่นะนรนจูบุยามทุนให้ดูเจมส์ตุกับละกาจัดละเกทาโตไข่ปะไอลอยปะตาเรมีโจนี่ดูเจมส์ที่มาสาดูไปละกานาละก็ให้ได้อีจัดจิบราสีให้ละกาเจมส์กินนักคงไม่ยาดาตับนาตาโปรจัดละรวยให้โปรอันดับที่เจมส์นะมินายชาใครรู้ตัวหรือเปล่าเซ่ท่าโตโจนี่ก็เฮนรี่ก็ดูงักนานังกี้นุปิชาบิดูทอกคราบเจมส์ที่อิงงักนาแกนตาดนาให้ได้ฮะก็รีบตันจาตุดาบุตรเจนี่นะนปิตาสปัชชาขังกันนี่ตันนั้นหน่อยวันเตเฮนรี่นะเฮ้ยมาชิจัตริบะพาราเกตเจมส์ตุกีนะนี่ปะก็นานุสิบเจนี่ดูสาวนะน้อยนักตกตาอามาตพังนุคุรัมปัสซาเฮนรี่นะเฮ้ยเลยดีวะนังนักเท่ารหาจัดทอรันนังพอจะเจ้าราโจนี่มากิเซนเดลดูไปรกาอามันบดูดาลักตันลังคีเฮ้ยมาชิดหักละเกหอยเมาหิงจับปากก็จับเป้าชีเรมีเจนี่ดูเจนบดอามุมากกตูยัยระบมาเลอดูกกับละกาไม่ทาลอหับป้ามัมมิมิดอุตเรมายามนาลาวคงฟุกาตัวฟุตกี้ทงนาดูดาจงทอกเจนเครงาใช้มาเคยเจมส์ตัวอูรุเดเอ๊ะใครโน่ไอ้กิพิรอนกัชนะก็ดันเชกาลิวะมิดคูกับปะกามาเจ้ามาทานุงตะกัวลีอดูกาทอกตุกปุ่มบาลอยนัดลีรมีเจมส์กับละกาปูเดปูไกเลยแกมาปันตะเลยบรอมิดคูสุกับละกาปูดาไอ้ค่อยไม่ยามบุทาดูอมกะจัดเครเจมส์นุ่งไอตานามาปูโกรกากับเจระอีปูน่าช่วยบุทาดูกะมาปุ่มไกเดจัดละแกมากิคนเจลุตาวดามาปันตะกี้ตับนส่วนทางนวคนเจลตากรกลีอีบุงอนักคุยไอเกเป่าเตาโลปุ่มนมกี้ไอฟนวานักคุยกิสินทาปังลรุเนมิดคูนตัวรกาคุยจูเลยคำดูลอยนอกทอีอดูกมาปันดามาคุยทกละกาไลฟัตตะวกยาดูตันโทอากาตรงบีบุมาคุยนาสังลมีโจนี่ก็เฮนรี่ก็ดูเจ็บทัดนายังลักละมีใครจัดขจานุเน่อัมตุเลยฟูอุเดคุยจูเลยคำมานำดูดาข้างบังอัมจุดนาลดลำบะไม่ยามดูมาจีเดกีมากกทินตัวรากาไอชิดอะไรเลยโจนี่ดูฟันจงชิลกานี่ปะอาชิดลุมมกเลยรำเมมาคุยสิงดูกีสุกีนาอหิงดูช่างก็เลยเรสมนมาตำเดียวเคโนงาลกาจะนวิกิมาตุงอินนาคุณนัดูดเลยฟ้ามีไม่ยามนาตัวบิกิมาท่องมังปังทกนวาทรักนารีมาคุยกิมารำดามีอมตนาอฟาวาไว้อมตะไหนเดอาชีพนายาววกีจินกังทกนาตวกีวานีตุมินเลยเนเจมส์มาพูกิไม่ดูคุยรกาปูไอ้คุยบุกันอะไรสินะรำเกไอ้คุยกระดับนั่นเลยอยู่ให้บุญปูมายามนามาบุเทียมจินบีอดูกาไม่ดูจุขัดลีอังกปนีแต่วันดามุตทบทริบมองดางาไซดกิการิสุตอรมดาวาอติยาดูจระมัมสิลอีอดูกาอคักอาราวกลอยนานุสินกันนาสิลักลีมาตัวอดูไม่ท้าวิยารอยให้วกิมองนี้ตัวริวฟิวมาดูดาไม่ชุจ้าให้วิยารมเดมายามดูสูกันนขนนารีเกโรสินปังให้ได้จิลลีอดูกานำดนาจักขัลลีมิดคุคอยดีลอยนิยมดหันคราวนีมังเชนนาวาขระดังไอฮอริลิฮอริวดูมาตัวอดูดาขนานาบุกีรอยดาวโนนงจำให้เธอรีจากว่าหุรัมบาตุมบิกิฮักจังดูตุมดูวขระดังไอรักันดาไม่ดูมุดเครก็ริมาตัวนุตัวริวสิเดียอามันหายรักละมีคงดีต่อมวยสติเน่ไลน์ปามตัวบะมีเน่อภาวะคักอวยรู้ยังสิอะดูไอ้คุยบุตรเราสิรออาฮัลอามันก็ได้จะกินเอาให้มาดูยารวยไม่ชุสักพลอยดรีอามันอามุกสัตคุมละอีลอยระบุกบุญสิดีขระดังไงเดนะพอเรียนลอยให้ตุ้มละมันนี่กันโนฮันนับตัวรสิพี่มาตาสิลักเตะมายามดุงไงฮักว่าขนาดรำละกาลอยเนี่ยจัดคิรามี
ꯁꯣꯝꯗꯅ ꯃꯤꯠꯈꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯈꯤꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯉꯟꯅ ꯅꯣꯡꯒꯥꯈ꯭ꯔꯕꯗ ꯃꯈꯣꯏꯕꯨ ꯅꯥꯎꯀꯣꯟꯕꯤꯔꯝꯕ ꯃꯀꯨꯁꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ ꯃꯈꯣꯏꯒ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯠꯈꯨꯒꯤ ꯃꯄꯥ ꯑꯆꯧꯅ ꯅꯨꯡꯉꯥꯏꯇꯅ ꯌꯥꯔꯦ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯀꯔꯝꯅ ꯌꯨꯝꯁꯦ ꯄꯥꯟꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯤꯠꯈꯨ ꯀꯞꯂꯒ ꯕꯕꯥ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯑꯁꯤꯕꯨ ꯀꯔꯝꯕ ꯏꯁꯣꯔꯒꯤ ꯊꯧꯁꯤꯟꯅꯣ ꯑꯗꯨꯕꯨꯕ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯈꯜꯂꯒ ꯍꯤꯡꯗꯕ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯥꯗꯤ ꯀꯔꯝꯅ ꯂꯩꯒꯅꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯕꯤꯙꯤꯅꯦ ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯃꯣꯏꯅꯦ ꯇꯣꯛꯑꯁꯦ ꯃꯤꯠꯈꯨ ꯃꯆꯥꯗ ꯌꯦꯡꯉꯛꯏ ꯖꯦꯝꯁꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯅ ꯃꯪꯉꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯗ ꯅꯠꯇꯅ ꯏꯃꯨꯡꯗꯨꯗ ꯃꯤ ꯂꯩꯇꯦꯅ ꯍꯥꯏꯔꯒ ꯀꯅꯥꯅꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯍꯪꯉꯨꯕ ꯌꯦꯡꯉꯨꯕꯁꯨ ꯇꯧꯗꯦ ꯐꯤꯚꯝ ꯑꯃꯗꯅꯤ ꯃꯈꯣꯏꯕꯨ ꯇꯤꯟ ꯁꯤꯠꯄꯒ ꯊꯤꯅ ꯉꯥꯡꯕꯒ ꯁꯤ ꯈꯛꯇꯅꯤ ꯃꯤꯅꯁꯨ ꯆꯪꯕ ꯌꯥꯝꯅ ꯍꯪꯒꯣꯏꯅꯩ ꯇꯉꯥꯏ ꯐꯗꯕꯒꯤ ꯂꯥꯛꯄ ꯃꯤ ꯀꯌꯥꯗꯨꯁꯨ ꯃꯤꯅꯤꯠ ꯑꯃ ꯐꯥꯅ ꯂꯩꯔꯝꯗꯦ ꯑꯆꯧꯅ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯐꯥꯎ ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯗꯦꯅꯦ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯒ ꯃꯤꯠꯈꯨꯅ ꯑꯩꯅ ꯍꯥꯏꯔꯨꯔꯤꯁꯦ ꯐꯅ ꯌꯥꯝꯃꯦ ꯑꯍꯤꯡ ꯂꯦꯛꯄꯤꯅꯕꯁꯨ ꯍꯥꯏꯔꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯌꯥꯔꯛꯇꯦ ꯊꯕꯛ ꯂꯩ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯑꯆꯧ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯏꯄꯥꯁꯨ ꯑꯍꯜꯅꯒ ꯑꯣꯏꯔꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯁꯨ ꯉꯝꯗꯦꯗꯣ ꯃꯤꯠꯈꯨꯅ ꯀꯅꯥꯅꯕꯨ ꯌꯨꯝꯁꯤꯗ ꯆꯪꯅꯤꯡꯒꯅꯤ ꯕꯕꯥ ꯌꯥꯔꯦꯁꯦ ꯑꯩ ꯍꯣꯔꯦꯟꯅꯦ ꯅꯈꯣꯏ ꯇꯥꯆꯧ ꯍꯣꯏꯒꯤ ꯃꯆꯥꯅꯤꯄꯥ ꯃꯔꯤꯈꯛ ꯂꯩꯕꯗꯨ ꯊꯥꯔꯛꯑꯒꯦ ꯍꯣꯔꯦꯟ ꯃꯈꯣꯏ ꯈꯔ ꯂꯦꯛꯅꯕ ꯐꯔꯦꯁꯦ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯁꯣꯝꯗꯅ ꯑꯅꯤꯗꯨ ꯆꯠꯅꯤꯡꯕꯅ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯂꯕꯅꯤ ꯑꯗꯨꯕꯨ ꯖꯦꯝꯁꯀꯤ ꯃꯇꯧꯗꯨ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗꯕꯅꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯄꯟꯊꯅꯤꯡꯗ꯭ꯔꯦ ꯖꯣꯅꯤ ꯁꯨꯛꯇꯣꯛꯂꯒ ꯇꯞꯅ ꯅꯤꯄꯥ ꯑꯩ ꯑꯍꯤꯡꯁꯤꯗ ꯂꯩꯕ ꯉꯝꯗꯣꯏ ꯃꯥꯟꯗꯤꯌꯦ ꯐꯤꯚꯝ ꯑꯃ ꯇꯥꯗꯧ ꯃꯥꯟꯗꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯦꯟꯔꯤꯅ ꯑꯩꯁꯨꯅꯦ ꯚꯥꯏ ꯑꯃꯁꯤꯒꯤ ꯐꯤꯚꯝꯁꯤꯗ ꯈꯣꯡꯁꯦ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣꯝꯃ ꯍꯩꯖꯤꯜꯂꯒ ꯆꯠꯈꯤꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯐꯒꯗꯧꯕꯅꯦ ꯖꯣꯅꯤꯗꯨ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯑꯃꯗꯤ ꯂꯩꯔꯦꯍꯦ ꯍꯦꯟꯔꯤ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯖꯣꯅꯤꯅ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯁꯤꯔꯦ ꯍꯥꯏꯌꯣ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯃꯩ ꯆꯨꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯌꯣ ꯅꯤꯄꯥ ꯋꯥ ꯉꯥꯡꯕꯒ ꯅꯪꯍꯧꯗꯦ ꯍꯦꯟꯔꯤꯅ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯔꯛꯏ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯑꯣꯜꯂꯒ ꯇꯥꯈꯤ ꯃꯌꯥꯝꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯁꯤꯡꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯖꯣꯅꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯖꯦꯝꯁꯇꯨ ꯈꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯚꯥꯏ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯣ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯅꯤ ꯅꯣꯏ ꯐꯖꯅ ꯇꯝꯃꯨꯔꯣꯀꯣ ꯚꯥꯏ ꯍꯦꯟꯔꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯇꯥꯅꯤꯡꯗꯦꯍꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯖꯦꯝꯁꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯛꯏ ꯚꯥꯏ ꯅꯣꯏ ꯑꯅꯤ ꯆꯠꯂꯣ ꯐꯖꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯎꯀꯣ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯁꯨ ꯃꯉꯣꯟꯗ ꯀꯣꯜꯂꯤ ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯥꯗꯣꯛꯑꯒ ꯈꯛ ꯆꯠꯂꯣꯏꯌꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯚꯥꯏ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ ꯃꯤꯠꯈꯨꯒꯤ ꯃꯕꯨꯡꯁꯤꯡꯒꯤ ꯃꯆꯥ ꯃꯔꯤ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯖꯨꯋꯥꯔ ꯁꯥꯟꯅꯔꯒ ꯂꯩ ꯃꯈꯣꯏꯗꯤ ꯏꯃꯨꯡꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ ꯖꯣꯅꯤꯅ ꯃꯊꯪ ꯔꯥꯎꯟꯗꯗꯤ ꯑꯩ ꯌꯥꯎꯒꯦꯀꯣ ꯊꯣꯏꯕꯅ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯒ ꯇꯧꯔꯁꯤꯗ ꯏꯅꯦꯅ ꯉꯥꯡꯉꯛꯑꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯆꯪꯅꯔꯛꯏ ꯄꯨꯟꯅ ꯀꯣꯏꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯔꯝꯃꯤ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯅꯗꯦ ꯋꯥꯈꯜꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯅꯔꯤ ꯖꯦꯝꯁꯀ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯈꯝ ꯑꯃꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯤ ꯇꯥꯂꯛꯇꯨꯗ ꯃꯅꯤꯡ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯆꯥꯛ ꯆꯥꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯃꯅꯤꯡꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯖꯦꯝꯁ ꯈꯣꯏꯗꯤ ꯑꯃꯅ ꯑꯃꯒ ꯌꯦꯡꯅꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩ ꯇꯥꯂꯛꯇꯨꯗ ꯖꯣꯅꯤꯅ ꯊꯣꯛ ꯈꯨꯝꯂꯛꯏ ꯀꯩꯅꯣꯅꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯇꯔꯖꯥꯟ ꯃꯥꯟꯕ ꯑꯉꯥꯡ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯅ ꯌꯥꯝ ꯇꯧꯕꯅꯤ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛꯁꯨ ꯆꯥꯕꯗꯨ ꯍꯧꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯀꯣꯛ ꯊꯤꯜꯂꯛꯏ ꯍꯟꯗꯛꯇꯤ ꯖꯣꯅꯤꯅ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ
ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯂꯩꯗ ꯂꯩꯔꯝꯃꯨ ꯈꯪꯂꯤꯗꯅ ꯑꯩ ꯊꯣꯛꯂꯧꯔꯥ ꯍꯥ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄꯗꯒꯤ ꯃꯆꯤꯟ ꯈꯨꯝꯃꯒ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯤ ꯉꯥꯡꯉꯒ ꯍꯦꯟꯖꯤꯜꯂꯛꯏ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯦꯟꯊꯣꯛꯏ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯅ ꯀꯩ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯍꯩ ꯆꯠꯂꯣ ꯆꯩ ꯆꯥꯒꯦꯔꯥ ꯍꯥ ꯑꯉꯥꯡ ꯈꯔꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯅꯊꯧꯔꯣ ꯍꯥ ꯈꯪꯉꯒ ꯁꯤꯒꯦꯔꯣ ꯇꯝꯅꯕꯤꯔꯣꯏꯅ ꯇꯝꯅꯕꯤꯗꯕꯩ ꯋꯥꯅꯤ ꯊꯣꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯎꯔꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯔꯛꯏ ꯀꯅꯥꯅꯣ ꯉꯁꯤ ꯐꯥꯔꯒꯦꯗꯣ ꯕꯨꯠ ꯃꯌꯥꯝꯗꯨ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯑꯣꯏꯃ ꯐꯥꯒꯦ ꯍꯥꯏꯔꯦ ꯆꯦꯜꯂꯣ ꯎꯔꯤꯅ ꯅꯈꯣꯡꯁꯤꯡꯗꯨ ꯀꯛꯎꯔꯥ ꯍꯥ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯃꯀꯣꯛꯇꯨ ꯊꯤꯟꯗꯣꯔꯛꯑꯒ ꯑꯩꯗꯤ ꯈꯣꯡ ꯄꯥꯟꯗꯦ ꯃꯥ ꯄꯥꯟꯕꯅꯦ ꯃꯥ ꯀꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯕꯨꯠ ꯑꯉꯥꯡ ꯑꯃ ꯂꯥꯛꯇꯅ ꯏꯟꯁꯤꯜꯂꯛꯏ ꯕꯨꯠ ꯑꯃꯗꯨ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯎꯔꯤꯅ ꯖꯥꯠ-ꯖꯥꯠꯅꯤꯅ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯅꯦꯅꯦ ꯅꯣꯏ ꯈꯨꯟꯁꯦ ꯕꯨꯠꯀ ꯇꯝꯅꯩ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯃꯤꯠꯈꯨꯅ ꯌꯥꯔꯦꯁꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯇꯨꯝꯅꯕ ꯇꯧꯔꯣ ꯃꯌꯥꯝꯗꯨ ꯍꯧ ꯍꯧ ꯇꯧꯗꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯑꯃꯨꯛꯁꯨ ꯇꯤꯟꯗ ꯅꯨꯡꯅ ꯊꯣꯝꯕ ꯀꯩꯗꯧꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯁꯨ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯤꯅꯦꯅ ꯑꯗꯨꯃꯛ ꯂꯩ ꯍꯦꯟꯖꯤꯟꯅ ꯃꯈꯣꯏꯗ ꯀꯤꯍꯟꯕꯗꯤ ꯇꯧꯔꯛꯇꯦ